Leikatlingei apopi Mamagi Mongphamda nat ki chatnabi ama oina Leikatlingei tamba haibadi ziyarat tawduna leiriba Meeoi amabu Sakhangdabashingna phu saibata natana mabukta Thangna thinduna hatnaba honaramle hairiba tawdok asi ngarang numidang pung 9 makhairom ta matamda lilong upak thong manakta leiba Mamagi kabastan idiga inuda thokibani Sakhangdabashingna Thangna Thinlamle hauji soktu laikanariba Meeoi aduna lilong ataw khongdagi asik yungphaibam apokpa haji nijang mudil kawi hairi mahak phu saibata natana Thangna Thinlamle thong adu mamai da marks upa Meeoi ahumna Tharam Kibani Hairi, Thong Adubu, Muhammadi, Kabastan Committee, Amadi, Raukuna, Akanmamuongda, Yaninga Fongdokuna, Nasi, Lilong, Turin Ato Kongda, Pamishing Unaba, Amada, Muhammad Kabastan Committee, Lusingbashing, Amadi, Raukugi, Lusingbashing, Thong Adu Haxin and Lawi, Madam Aduna, Malay Muising, Tidokuna, Mayle Nabashina, Matik Saba, Serak, Pibu, Habiona, Penda Wafong Kaya, Fongdoki. Muhammadi Kabastan, Yam Pumagi, Yamna Pazana, Jabama comes to the Ladiba, Jagas the Ladiba, Kumaki, Laikitrava, Halaman, Kumaki, Kabarsan, Mamami, Mapam Sita Sumaina, Mamagi, Mapagi, Puna, Bagisana, Bagi, Momingi, Oiba, Ibadi, Agi, Dharmagamari, Lainaba, Mishingi, Kabarstanda, Madugi, Jarat, Tangna, the Sumaina, Togan, Batargadi, Matunga, Asingumat, Tangduase, Kola Kadra in the Kivana Moram, Meeoi, Kayama, Kabarjara, Togan, Lakung, and Kidabasi.